ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯕꯤꯖꯦꯟꯇꯤ ꯀꯧꯕꯤ ꯆꯥꯕꯗ ꯌꯥꯝꯅ ꯆꯣꯛꯆꯕꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯁꯤ ꯂꯩꯁꯥꯔꯤꯉꯩꯗꯒꯤꯁꯨ ꯍꯧꯅ ꯃꯔꯦꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯐꯥꯎꯕ ꯆꯥꯕꯗ ꯌꯥꯝꯅ ꯆꯣꯛꯃꯜꯂꯤ ꯍꯥꯏꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯁꯤ ꯍꯧꯅꯕ ꯇꯟꯕ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯏꯀꯥꯏꯗꯨꯅ ꯌꯥꯝꯅ ꯂꯦꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯈꯖꯤꯛ ꯈꯖꯤꯛꯇ ꯆꯥꯗꯅ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤꯡꯗꯦꯒ ꯑꯃꯠꯇ ꯍꯥꯏꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯈꯔ ꯀꯨꯏꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯗꯨ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯕꯤꯖꯦꯟꯇꯤꯗꯨ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯥꯗ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯅ ꯇꯥ ꯇꯣꯝꯆꯥ ꯅꯪꯕꯨ ꯊꯥꯏꯅꯗꯤ ꯑꯩꯁꯦ ꯆꯥꯅꯤꯡꯕꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯊꯝꯂꯤꯁꯤꯗꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯦ ꯍꯥꯏꯅꯣꯕ ꯏꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ ꯆꯥꯅꯤꯡꯕ ꯍꯦꯟꯁꯥꯡ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯐꯪꯗꯕ ꯃꯁꯤꯗꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤ ꯀꯥꯏꯅ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯉꯤꯅꯣꯅꯦ ꯍꯥꯏꯗ ꯍꯥꯏꯌꯨꯅꯦ ꯀꯣꯛ ꯂꯩꯔꯨꯔꯒ ꯂꯣꯏꯔꯦ ꯁꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯍꯔꯤ ꯏꯃꯥ ꯄꯥꯕꯨ ꯍꯣꯏꯅꯒ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯅꯪꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯅꯈꯤꯕ ꯇꯥꯔꯤꯅꯦ ꯀꯩꯅꯣ ꯁꯟ ꯆꯥꯕꯕꯨ ꯀꯅꯥꯅ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯅꯒꯦ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯗꯨꯗꯤ ꯍꯤꯡꯅ ꯆꯥꯕꯗꯨꯅꯤ ꯑꯩꯗꯤ ꯊꯣꯡꯂꯒ ꯆꯥꯒꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯂꯩꯅꯤꯡꯗ꯭ꯔꯒ ꯂꯩꯅꯤꯡꯗꯦꯀꯣ ꯍꯥꯏꯌꯨ ꯑꯍꯜꯁꯤꯡꯗ ꯑꯃꯨꯛ ꯇꯥꯏꯁꯤꯟꯅꯔꯛꯂꯅꯨ ꯍꯩ ꯁꯟꯁꯥꯗꯨ ꯂꯩꯔꯛꯂꯒ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯒ ꯊꯣꯡꯕ ꯌꯥꯔꯣꯏꯅꯦ ꯏꯃꯥ ꯄꯥꯕꯨ ꯍꯣꯏꯅ ꯈꯥꯏꯔꯤꯕ ꯑꯃꯥꯡ-ꯑꯁꯦꯡꯁꯤꯗ ꯌꯦꯟ ꯊꯣꯡꯕ ꯐꯥꯎꯕ ꯀꯔꯥꯏꯅꯣ ꯍꯥꯏꯔꯤꯉꯩꯁꯤꯗ ꯁꯟ ꯄꯨꯁꯤꯜꯂꯛꯂꯦ ꯇꯥꯔꯕꯗꯤ ꯏꯉꯛꯁꯦ ꯀꯛꯄꯤꯒꯦ ꯍꯥꯏꯔꯛꯂꯅꯤꯅꯦ ꯍꯣ ꯈꯪꯗꯦ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯩꯔꯛꯀꯦꯔꯥ ꯑꯊꯣꯡꯕ ꯑꯣꯏꯅ ꯂꯩꯔꯛꯀꯦꯔꯥ ꯑꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯟ ꯊꯣꯡꯕ ꯆꯥꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯒ ꯑꯃꯠꯇ ꯆꯥꯔꯣꯏ ꯃꯗꯨ ꯍꯥꯏꯅ ꯕꯤꯖꯦꯟꯇꯤ ꯄꯩꯊꯣꯛꯂꯒ ꯃꯥꯡꯒꯣꯜꯗ ꯍꯔꯤ ꯃꯆꯤꯗꯨꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯒ ꯁꯨꯛꯇꯣꯛꯂꯒ ꯐꯝꯂꯒ ꯂꯩꯈꯤꯔꯝꯃꯤ ꯇꯣꯝꯆꯥꯁꯨ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯈꯟꯅ ꯃꯀꯣꯛꯇꯨ ꯍꯣꯠꯅ ꯅꯪ ꯆꯥꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯆꯥꯅꯕ ꯆꯥꯛꯇꯨꯗꯗꯤ ꯊꯣꯡꯂ ꯀꯩꯗꯧꯒꯦ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯥ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯧꯔꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯍꯥꯏꯗꯨꯔꯣ ꯍꯥ ꯅꯠꯇꯦꯕ ꯁꯟꯗꯨꯗꯤ ꯏꯃꯨꯡꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯇꯧꯕꯅꯤ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯃꯌꯥꯝ ꯂꯣꯏꯅ ꯆꯥꯕ ꯌꯥꯕ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯃꯤꯅ ꯆꯥꯅꯗꯕ ꯆꯤꯟꯖꯥꯛꯁꯤ ꯃꯉꯥꯏꯅꯦ ꯅꯪꯅ ꯍꯥꯏꯁꯦ ꯍꯥ ꯅꯣꯏ ꯏꯃꯨꯡꯁꯤꯅ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗ꯭ꯔꯒ ꯑꯩꯕꯨ ꯆꯥꯕ ꯊꯛꯄꯗ ꯌꯥꯝꯅ ꯂꯥꯎꯕ ꯇꯥꯍꯜꯂꯤꯕꯅꯦꯕ ꯐꯩ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯦꯛ ꯁꯟ ꯆꯥꯗ꯭ꯔꯕ ꯀꯅꯥ ꯑꯃꯠꯇ ꯂꯨꯛ ꯍꯥꯗ꯭ꯔꯦ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯅ ꯕꯤꯖꯦꯟꯇꯤ ꯑꯗꯨ ꯁꯟ ꯆꯥꯒꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯝꯃꯤ ꯇꯣꯝꯆꯥ ꯃꯄꯥ ꯃꯃꯥꯁꯨ ꯀꯤꯒꯨꯝ ꯇꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯆꯀ꯭ꯔꯤ ꯑꯗꯨꯁꯨ ꯈꯥꯡꯕ ꯉꯝꯗ ꯑꯁ ꯅꯪꯒꯤ ꯕꯦꯔꯥꯁꯤꯁꯨꯀꯣ ꯄꯦꯜꯂꯕꯅꯤꯍꯦ ꯍꯣꯏꯁꯦ ꯑꯩꯅꯦ ꯍꯣꯔꯦꯟ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯑꯊꯣꯡꯕꯗꯨ ꯂꯩꯔꯨꯔꯒꯦ ꯑꯗꯣ ꯑꯩ ꯈꯨꯠꯁꯤꯗ ꯁꯦꯜ ꯑꯃꯠꯇ ꯄꯥꯏꯗꯦꯀꯣ ꯁꯦꯜꯗꯤ ꯅꯪꯅ ꯈꯪꯅ ꯄꯤꯔꯛꯎꯍꯦ ꯍꯣ ꯃꯈꯣꯏ ꯇꯥꯅꯕꯨ ꯂꯩꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯁꯦꯜꯗꯤ ꯅꯅꯥꯏ ꯅꯨꯄꯤꯅ ꯑꯗꯨꯃꯛ ꯄꯤꯖꯔꯛꯀꯦ ꯃꯗꯨ ꯍꯥꯏꯅ ꯕꯤꯖꯦꯟꯇꯤ ꯐꯤꯁꯤꯗ ꯀꯤꯔꯤꯕ ꯁꯦꯜꯗꯨ ꯂꯧꯊꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯛꯂꯝꯃꯤ ꯁꯦ ꯁꯤꯅ ꯀꯣꯟꯅꯅꯤꯅ ꯌꯥꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯃꯗꯨ ꯍꯥꯏꯅ ꯇꯣꯝꯆꯥ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯁꯦꯜꯗꯨ ꯂꯧꯔꯝꯃꯤ ꯕꯤꯖꯦꯟꯇꯤ ꯃꯥꯗꯤ ꯃꯥꯅ ꯆꯥꯅꯤꯡꯕ ꯁꯟ ꯊꯣꯡꯕ ꯆꯥꯔꯅꯤ ꯈꯟꯅ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯅ ꯑꯩꯅꯦ ꯆꯥꯛ ꯊꯥꯒꯠꯂꯨꯔꯒꯦ ꯃꯈꯣꯏ ꯇꯥꯅ ꯈꯪꯅ ꯑꯗꯨꯃꯛ ꯄꯨꯁꯟꯕꯤꯔꯛꯎꯀꯣ ꯍꯣꯏꯅꯦ ꯑꯩꯅ ꯈꯪꯅ ꯇꯧꯔꯒꯦ ꯕꯤꯖꯦꯟꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯆꯥꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯈꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯑꯇꯣꯝꯕ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯇꯣꯝꯆꯥ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯃꯥ ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯏꯃꯥꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯣꯏꯕꯨ ꯁꯦꯜ ꯊꯨꯝꯒ ꯀꯣꯝꯕ꯭ꯔꯅꯦ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯁꯦꯜꯒ ꯑꯃꯨꯛ ꯍꯪꯂꯛꯂꯤꯕꯣ ꯁꯦꯜ ꯆꯪꯒꯗꯧꯕ ꯃꯔꯝꯒ ꯂꯩꯔꯕꯣ ꯊꯣꯏꯅ ꯂꯩꯇꯦꯗ ꯅꯃꯥꯁꯤ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯈꯪꯆꯥ ꯍꯦꯛ ꯆꯥꯅꯤꯡꯂꯛꯂꯤꯕ ꯑꯩꯒꯤꯗꯤ ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯗꯣ ꯑꯗ ꯅꯣꯏꯒꯤ ꯁꯦꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯅꯤꯗ ꯇꯣꯝꯆꯥ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯤꯔꯝꯕ ꯁꯦꯜꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯊꯩ ꯑꯗꯨꯒ ꯋꯥꯈꯟꯗ ꯑꯃꯗꯨꯅꯗꯤ ꯁꯟ ꯊꯣꯡꯕ ꯆꯥꯒꯦꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜꯅꯤꯅꯦ ꯑꯁꯤꯅ ꯑꯃꯨꯛ ꯉꯥ ꯂꯩꯊꯣꯛꯂꯨꯔꯒ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯍꯣꯏꯗ ꯉꯥ ꯑꯗꯨꯝ ꯂꯩꯔꯒ ꯄꯨꯟꯅ ꯏꯃꯥ ꯄꯥꯕ ꯍꯣꯏ ꯇꯥꯆꯧ ꯏꯇꯩꯃ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯕꯅ ꯐꯔꯦꯗ ꯇꯣꯝꯆꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯅꯣꯛꯃꯤ ꯏꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯕꯨ ꯂꯩꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯉꯥꯗꯣ ꯈꯔ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯎ ꯑꯁꯣꯝꯒꯤ ꯅꯄꯨ ꯅꯕꯦꯟꯒꯤꯁꯨ ꯈꯔ ꯄꯤꯅꯕ ꯇꯣꯝꯆꯥ ꯃꯃꯥꯅ ꯃꯄꯥꯝꯂꯣꯝꯒꯤ ꯋꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯍꯔꯥꯎ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯟꯖꯤꯟꯈ꯭ꯔꯒ ꯇꯞꯅ ꯍꯣꯏ ꯑꯩ ꯂꯩꯔꯨꯔꯒꯦ ꯃꯗꯨ ꯍꯥꯏꯅ ꯇꯣꯝꯆꯥ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯊꯣꯛꯈꯤꯔꯝꯃꯤ
ꯑꯁꯣꯝꯗꯅ ꯏꯃꯨꯡꯗ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤꯕ ꯕꯤꯖꯦꯟꯇꯤꯗꯤ ꯃꯄꯨꯔꯣꯏꯕꯒ ꯃꯅꯦꯝꯒꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯃꯠꯇ ꯈꯪꯖꯗꯕꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯥꯛꯇꯨ ꯃꯩ ꯊꯥꯒꯠꯅ ꯍꯦꯟꯁꯥꯡ ꯃꯅꯥꯁꯨ ꯃꯟꯕ ꯍꯧꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯁꯈꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯑꯩꯃ ꯃꯧ ꯍꯦꯟꯁꯥꯡ ꯃꯅꯥ ꯃꯜꯂꯤꯗꯣ ꯑꯗꯨꯅꯅꯦ ꯅꯨꯡꯗꯥꯡ ꯊꯣꯡꯅꯕ ꯑꯣꯏꯔꯣ ꯏꯃꯥ ꯃꯁꯤ ꯆꯥꯅꯤꯡꯗꯕ꯭ꯔꯣ ꯃꯁꯤ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯌꯦꯟꯗꯦꯝꯁꯨ ꯑꯣꯏꯅ ꯊꯣꯡꯂꯣꯔꯥ ꯌꯥꯔꯦ ꯌꯦꯟꯗꯦꯝ ꯑꯗꯨꯁꯨ ꯁꯦꯝꯂꯨꯔꯅꯨ ꯉꯁꯤꯗꯤ ꯉꯥ ꯑꯣꯏꯅ ꯊꯣꯡꯂꯁꯤ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯆꯠꯈ꯭ꯔꯤ ꯍꯣꯏ ꯏꯃꯥ ꯕꯤꯖꯦꯟꯇꯤ ꯃꯆꯤꯟꯗ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯕꯁꯨ ꯋꯥꯈꯜꯗꯗꯤ ꯑꯗꯨꯃꯛ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯔꯝꯃꯤ ꯏꯃꯥꯅ ꯉꯥ ꯂꯩꯕ ꯆꯠꯈꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯈꯣꯏ ꯇꯥꯅ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ ꯃꯥꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯉꯥ ꯂꯩꯔꯛꯇꯣꯏꯖꯥꯠꯅꯣ ꯁꯦꯜ ꯂꯩꯅ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯖꯤꯜꯂꯤ ꯑꯣꯏꯔꯝꯅꯤꯌꯦ ꯑꯩꯅ ꯁꯟ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯃꯥꯅ ꯆꯥꯅꯤꯡꯕ ꯂꯩꯒꯦ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯌꯦ ꯐꯔꯣꯏꯗꯧꯔꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯏꯄꯨꯔꯣꯏꯕꯗꯒꯤ ꯍꯧꯅ ꯍꯦꯛ ꯃꯕꯨꯛ ꯐꯠꯇꯦꯕ ꯑꯗꯨꯅ ꯀꯅꯥꯃꯠꯇ ꯃꯕꯨꯛ ꯐꯕ ꯍꯧꯅꯗꯦꯕ ꯑꯁꯤ ꯈꯟꯅ ꯕꯤꯖꯦꯟꯇꯤ ꯁꯧ ꯂꯥꯎꯅ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯆꯅꯝꯅꯆꯤꯡꯕ ꯁꯦꯝꯂꯝꯃꯤ ꯑꯁꯣꯝꯗꯅ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯂꯥꯛꯄ ꯅꯨꯄꯥꯗꯣ ꯀꯩꯊꯦꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯩꯕ ꯁꯟ ꯊꯣꯡꯕ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯇꯨꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯩꯕꯨ ꯃꯥꯒꯤ ꯁꯟ ꯍꯥꯏꯔꯤꯕꯁꯤꯕꯨ ꯂꯩꯈꯤꯁꯤꯔꯅꯦ ꯁꯟ ꯑꯃꯨꯛ ꯂꯩꯔꯒꯅ ꯉꯥ ꯂꯩꯕ ꯀꯣꯟꯅꯗꯕ ꯉꯥ ꯑꯃꯨꯛ ꯂꯩꯗ꯭ꯔꯦ ꯏꯃꯥꯅ ꯍꯪꯂꯛꯂꯒ ꯀꯔꯤ ꯍꯥꯏꯕ ꯃꯗꯨ ꯈꯟꯅ ꯇꯣꯝꯆꯥ ꯈꯟꯖꯥꯟꯅꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯃꯥꯗꯗꯤ ꯉꯥ ꯂꯩꯔꯛꯂꯒꯦ ꯍꯥꯏꯗꯣꯛꯂꯝꯂꯕꯅꯤ나 ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯟ ꯆꯥꯅꯤꯡꯉꯤ ꯍꯥꯏꯅ ꯑꯗꯨ ꯈꯧꯔꯥꯡꯅ ꯍꯥꯏꯍꯧꯕ ꯑꯗꯨꯁꯨ ꯃꯥ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯃꯛꯄꯨ ꯏꯃꯨꯡ ꯑꯗꯨꯅꯒ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯖꯔꯤꯕ ꯑꯗꯨꯗ ꯁꯟꯗꯨ ꯂꯣꯟꯅ ꯄꯨꯁꯤꯟꯕ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯔꯥꯟꯕ ꯑꯃꯅꯤ ꯈꯟꯅ ꯁꯟ ꯊꯣꯡꯕꯗꯨ ꯂꯩꯕ ꯉꯝꯗ ꯑꯗꯨꯃꯛ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯃ ꯂꯩꯔꯒ ꯆꯪꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯕꯤꯖꯦꯟꯇꯤ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯋꯥꯈꯟꯗ ꯁꯟ ꯊꯣꯡꯕ ꯂꯩꯔꯛꯂꯒ ꯁꯣꯝꯗ ꯄꯨꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯅ ꯀꯥꯗ ꯁꯣꯏꯗꯅ ꯄꯨꯁꯤꯜꯂꯝꯂꯅꯤ ꯑꯗꯨꯅ ꯀꯥꯗ ꯑꯣꯏꯅ ꯆꯪꯂꯒ ꯃꯇꯣꯡ ꯑꯃꯠꯇ ꯍꯥꯟꯅ ꯆꯥꯔꯨꯈꯤꯒꯦꯗ ꯃꯗꯨ ꯈꯟꯅ ꯕꯤꯖꯦꯟꯇꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯇꯣꯝꯆꯥꯗꯤ ꯉꯥꯗꯨ ꯁꯦꯝꯅꯕ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯋꯥꯈꯜ ꯑꯗꯨꯃꯛ ꯇꯥꯔꯗꯨꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯥꯗ ꯁꯣꯏꯗꯅ ꯁꯟ ꯆꯥꯒꯦ ꯍꯥꯏꯅ ꯆꯪꯂꯝꯃꯅꯦꯕ ꯁꯣꯝꯗ ꯑꯩꯅ ꯉꯥ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯗꯤ ꯃꯥꯅ ꯈꯪꯄꯣꯠꯇꯦꯗꯣ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕꯗ ꯉꯥꯁꯦ ꯁꯣꯏꯗꯅ ꯂꯥꯛꯇꯨꯅ ꯂꯪꯈꯤꯕ ꯁꯣꯏꯔꯔꯣꯏꯕ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯏꯇꯩꯃꯗ ꯑꯣꯏꯅ ꯊꯣꯡꯅꯕ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯇꯞꯅ ꯀꯥꯗ ꯆꯪꯂꯒꯦ ꯃꯗꯨ ꯍꯥꯏꯅ ꯇꯣꯝꯆꯥꯗꯨ ꯃꯇꯩꯃ ꯀꯧꯔꯒ ꯉꯥꯗꯨ ꯃꯇꯩꯃꯗ ꯊꯣꯡꯉꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯁꯟ ꯊꯣꯡꯕ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯕ ꯅꯨꯄꯤꯗꯨꯗꯤ ꯃꯄꯨꯔꯣꯏꯕꯅ ꯁꯨꯡꯆꯪ ꯆꯪꯂꯛꯇꯕ ꯑꯗꯨꯗ ꯄꯤꯁꯨꯝꯗꯨ ꯑꯔꯩꯕ ꯃꯈꯩ ꯁꯨꯛꯂꯒ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯀꯩꯗꯧꯔꯒ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦꯃꯤ ꯑꯩꯅꯗꯤ ꯁꯣꯝꯗ ꯁꯟ ꯃꯇꯨꯝꯗꯣ ꯑꯃꯠꯇ ꯆꯥꯒꯦ ꯍꯥꯏꯅ ꯉꯥꯏꯔꯤꯁꯦ ꯁꯨꯡꯆꯪ ꯆꯪꯂꯛꯄ ꯀꯧꯕ ꯂꯩꯇꯦꯕ ꯀꯥꯟꯅꯗꯦ ꯍꯦꯛꯇ ꯀꯧꯁꯤꯜꯂꯒꯦꯗ ꯃꯗꯨ ꯈꯟꯅ ꯕꯤꯖꯦꯟꯇꯤꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯜꯗ ꯊꯣꯛꯀꯦ ꯇꯧꯕꯗ ꯇꯣꯝꯆꯥꯅ ꯍꯥꯟꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯕꯤꯖꯦꯟꯇꯤ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯗꯥꯏꯅꯣ ꯁꯟ ꯊꯣꯡꯕꯗꯤ ꯂꯩꯔꯛꯇ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯂꯩꯔꯛꯇ꯭ꯔꯦꯕ ꯄꯥꯕ ꯏꯃꯥ ꯍꯣꯏ ꯇꯥꯆꯧ ꯏꯇꯩꯃ ꯍꯣꯏ ꯄꯨꯟꯅ ꯆꯥꯕ ꯌꯥꯕ ꯉꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯦ ꯕꯤꯖꯦꯟꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯃꯟꯕꯅ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕꯒ ꯀꯥꯎꯈꯤꯗꯨꯅ ꯐꯃꯨꯡ ꯃꯆꯤꯟꯗ ꯐꯝꯂꯤꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯐꯟ ꯂꯥꯎꯅ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯒ ꯂꯋꯥꯏꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯒ ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥꯏꯌꯣꯕ ꯑꯩꯅ ꯑꯗꯨ ꯀꯟꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯒ ꯏꯔꯥꯏ ꯂꯥꯏꯅ ꯉꯥ ꯂꯩꯔꯛꯏ ꯀꯥꯏꯅ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯍꯣꯏ ꯅꯥꯏꯅꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣꯕ ꯅꯥꯏꯌꯦꯃꯤ ꯅꯪꯕꯣ ꯊꯥꯗꯣꯛꯑꯣꯏꯌꯦ ꯁꯟ ꯂꯩꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯣꯏꯌꯦ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯁꯟ ꯂꯩꯗꯧꯔꯤꯒꯦ ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯜꯗꯨꯅ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕ ꯑꯗꯨꯗꯤ ꯉꯥ ꯂꯩꯊꯣꯛꯈ꯭ꯔꯦ ꯕꯤꯖꯦꯟꯇꯤ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯆꯥꯅꯤꯡꯕ ꯂꯩꯔꯛꯇꯕꯒꯤ ꯏ ꯀꯥꯔꯤꯉꯩ ꯑꯗꯨꯗ ꯃꯥꯅ ꯄꯤꯊꯣꯛꯈꯤꯕ ꯁꯦꯜꯗꯨꯅ ꯃꯥꯅ ꯆꯥꯅꯤꯡꯕ ꯁꯟꯗꯤ ꯂꯩꯔꯛꯇ ꯃꯌꯥꯝ ꯆꯥꯅꯕ ꯉꯥ ꯑꯣꯏꯅ ꯂꯩꯔꯛꯏ ꯍꯥꯏꯕ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯒꯠꯇꯨꯅ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯅ ꯑꯗꯨꯝ ꯐꯖꯅ ꯉꯁꯤꯗꯤ ꯁꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯅ ꯁꯦꯜ ꯑꯗꯨ ꯄꯤꯈ꯭ꯔꯒ ꯉꯥ ꯂꯩꯔꯛꯏ ꯀꯥꯏꯅ ꯑꯩꯅꯦ ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ ꯄ꯭ꯔꯥꯟꯁꯦ ꯄꯨꯔꯥ ꯆꯥꯛꯑꯦꯕ ꯑꯩ ꯀꯔꯥꯏꯅꯣ ꯉꯥ ꯍꯥꯏꯗꯣ ꯈꯣꯡꯄꯥꯟꯗ ꯂꯪꯊꯣꯛꯈꯤꯒꯦꯕ ꯅꯪꯅ ꯑꯁꯤ ꯍꯥꯏꯅꯤ ꯈꯪꯗꯅ ꯑꯩꯅ ꯏꯇꯩꯃꯗ ꯄꯨꯟꯅ ꯆꯥꯅꯕ ꯊꯣꯡꯉꯨ ꯍꯥꯏꯅ ꯄꯤꯁꯤꯜꯂꯝꯂꯕꯅꯤ ꯕꯤꯖꯦꯟꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯝ ꯐꯣꯏꯔꯝꯕꯒꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯄꯨꯔꯣꯏꯕꯗ ꯄꯩꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯥꯎꯔꯤ ꯅꯪꯒꯤꯁꯦ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯇꯧꯒꯦꯅ ꯇꯧꯔꯤꯔꯕ ꯁꯥꯎꯈꯤꯅꯨꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯤꯁꯦ ꯏꯃꯥꯅꯁꯨ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯄꯨꯟꯅ ꯆꯥꯕ ꯌꯥꯕ ꯉꯥꯅ ꯐꯔꯦ ꯍꯥꯏꯗꯅ ꯉꯥꯗꯣ ꯑꯣꯏꯅ ꯂꯩꯔꯛꯄꯅꯤ ꯍꯣ ꯐꯔꯦ ꯅꯄꯥꯅꯕ ꯅꯌꯥꯝꯕ ꯅꯇꯩꯃ ꯃꯌꯥꯝꯒ ꯄꯨꯟꯅ
ꯍꯥꯎꯅ ꯍꯦꯛ ꯍꯥꯕꯤꯔꯣ ꯑꯩꯗꯤꯅꯦ ꯃꯤꯇꯣꯞꯅꯤꯅ ꯏꯄꯥꯝꯗ ꯑꯣꯏꯅ ꯆꯠꯆꯈ꯭ꯔꯒꯦ ꯀꯩꯗꯧꯅꯤ ꯑꯁꯤꯗ ꯆꯥꯅꯤꯡꯕ ꯑꯃꯠꯇꯁꯨ ꯆꯥꯕ ꯐꯪꯗ ꯂꯩ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯥꯗ ꯏꯄꯥꯝꯗꯅꯦ ꯑꯍꯥꯎꯕꯗ ꯆꯥꯖꯔꯨꯒꯦ ꯃꯗꯨ ꯍꯥꯏꯅ ꯕꯤꯖꯦꯟꯇꯤ ꯑꯗꯣ ꯐꯤꯡꯒꯠꯅ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯁꯤꯟꯕ ꯍꯧꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯆꯥꯗꯣ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯐꯤ ꯌꯣꯝꯁꯤꯜꯂꯤꯕ ꯑꯗꯣ ꯈꯥꯝꯗꯣꯛꯂꯒ ꯏꯇꯞ ꯇꯞꯊꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯍꯦ ꯑꯁꯤꯒꯤꯕꯨ ꯁꯥꯎꯗꯅꯒꯁꯨ ꯇꯧꯔꯤ ꯁꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯑꯩꯅ ꯑꯁꯤꯃ ꯆꯥꯒꯦ ꯑꯁꯤꯃ ꯄꯤꯖꯧ ꯍꯥꯏꯕ꯭ꯔꯣ ngasi nongmakak asuk janing na haibabu kaya da thausadana moigi janing ba adumak leirei adasu selna aina piba ai yamna pende haisini ko asi hairaga bijenti pairamba phi phane kada loina sarasan makai langthoklaga phamung masi du pai thoklaga phamthakhiram matam adu tom chando sor sang no hondoklaga aiwa haigisi nangna chaning bado hayeng la hangchila asomda napam da chala kanda ima hoida pija halo asida sabadi ga doba asidadi ima pabana lighting ningbanina sasan pusilaga chaba thako tobudo moina nungai roiba aduda asomda charro hairibanine sel dudi ai piragene makhoi dana khali sidi aigi ima ipada macha aigi san sadum ama phawba leiraga bijaba ngam loi sineba ho ibungo ima dang haikibada asida leiraga phawba purakani ada nangi namai khoni haina tawbagi wani ihe nangna wakhala amada chakhrine aina haise yari taningre muru ama phawba naptaba nangna masida sida sel paibaga saradana chaning ba pizabi ni kaina sel phawba lokthoklaga nathibo nga oina lerekpa hai adudi haino phajana haibatam nathibong kaina haire aidi haini adom haini nathibong nga do ho nathibong do haisini nathibong haina matai manau ani do khajik tagi law khongduna sangatna ba horaklami matai manamna law khongduna kanna ngangnaba adu tabada maku ibungo lokhoina magi nupido onsilaga mama nasaga namogo sibu kai hainabagino ne asukana sangatna dana wa hainariba sibu khangjade da ai kenta hai khangdaba yaroine changlaga amukta khamduso kai hainabaino tamna ingna haina amukta hairusone hoi haijerugi ima oibra haibu kanglam chenbada warida ai kari nungi ima oirubano haibado yaureda sakhi kotha magi haunabi masamo khatnaba khuding khamdoklibani haina lengam sangamdana chatpadu tawram madu ubada lukhoidu khoidau thilladuna hoi mama nangbu khongthangdu khara kanna thanglaga chatpa yadrabo natti nangi dubu thengu khujat tamliba haibaduro natraga hanu thangsida kaina khongthang tamliba kaiduro ha nang oina chai chani ko sakhi mapurebagi wadu tabada khonjaldi thokta tapna yarakta nganglaga matomda taduba mawngda manadi kai khangdana masamu khamdu haili migi matai manau khanabada khamdokpa changluraga nathau kai lege haireklabadi yase kumdawribani wa haifam khangloidawribani adugi tandana ainadi tande mande chatlini haibase khangponti ba haina murum solinge aduda mawana amuk thuna chatte haina chaisilaklamni handamukti sakhi du khumda yada ho chatke kaidawge chalisi maktada pangangde he ngangladana ho nangi khujatto mitche nar haiwani khara yang chalu kaidawge sakhi salamba du chapleplaga mamai khanglei lei thoraktuna kaino masinu pasibo aibo huidawna khanaba khamu haina isilibasibo hoi mama nangna mama haidu oibanina nasa na mawsu koidaba du da haibanine aini hek jangsiluba haibadu dagidi nangna changbana phai haina haibagi wanine ho aina changlubadadi aigi waga ama tatabi doba natte aduna makhoi mapana oina changlabadi tumin laikhibasu yai aduna makhoi mapa oina changbirurodana madu haina sakhi du makhutna mapurebada lengsin biyu kaina nolukna thogal tawsilapa aduda lukhoidu upai leida hoi aina oina hekta changlaga hanglurake madu haina lukhoidu upai leida masa mamogi ka tamna changlaktuna thongjinda leplaga hai atomba yetnaramba matai manau ani do mapabungi makhol tabada chap leplaga tumina kaisu tawdaba saduna domsa thongjin mapal aduda haiphet leithораktuna baba nasabu kabuyobu nakhoina launariba adubu kariginone baba thoidokma nateda chumna phagi tawnabani phagi boirabadi phare ado matungdadi adumna phagi da law khongbodo tawnagan laikai mina taraga
ꯑꯩꯈꯣꯏꯅ ꯅꯣꯏꯕꯨ ꯋꯥꯔꯛꯇꯕ ꯑꯣꯏꯅ ꯎꯈꯤꯅꯤ ꯅꯣꯏꯅꯦ ꯋꯥꯈꯜ ꯇꯧꯈꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯂꯨꯈꯣꯏꯅ ꯉꯥꯡꯂꯤꯕ ꯑꯗꯨꯗ ꯇꯣꯝꯆꯥꯗꯣ ꯋꯥꯈꯜꯒ ꯌꯥꯝꯅ ꯇꯥꯕ ꯃꯥꯅ ꯃꯉꯛꯀꯗꯣ ꯍꯥꯏꯐꯦꯠ ꯅꯣꯝꯕ ꯑꯗꯨꯗ ꯂꯨꯈꯣꯏ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯝꯆꯥꯁꯨ ꯃꯄꯥꯕꯨꯡ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯔ ꯁꯥꯎꯔꯗꯤ ꯌꯥꯔꯦ ꯏꯇꯩꯃꯅ ꯉꯥ ꯁꯦꯝꯂꯤ ꯈꯣꯠꯂꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯂꯨꯔꯣ ꯑꯗꯨꯒ ꯍꯤꯟꯁꯥꯡꯗꯣ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯍꯦꯛ ꯊꯣꯡꯂꯣ ꯑꯩꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦꯕ ꯂꯥꯝꯅꯁꯨ ꯈꯪꯉꯨ ꯀꯩꯅꯣ ꯑꯍꯥꯎꯕ ꯆꯥꯗꯧꯔꯕꯅꯤꯅ ꯑꯩꯗꯤꯅꯦ ꯅꯣꯏꯒꯤ ꯉꯥꯗꯣ ꯆꯥꯔꯣꯏ ꯑꯩꯒꯤ ꯁꯤꯡꯖꯨ ꯑꯗꯨꯝ ꯁꯦꯝꯖꯔꯨꯒꯦ ꯃꯗꯨ ꯍꯥꯏꯔꯝꯗꯨꯅ ꯕꯤꯖꯦꯟꯇꯤ ꯃꯆꯨꯞ ꯂꯩꯊꯣꯛꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯆꯥ ꯃꯈꯨꯠꯅ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯇꯧꯐꯝ ꯈꯪꯗ ꯃꯁꯤ ꯅꯨꯄꯤ ꯁꯥꯖꯥꯕꯤꯁꯦ ꯀꯔꯝ ꯂꯥꯛꯅꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦꯕ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯑꯗꯨ ꯆꯥꯒꯦ ꯑꯗꯥ ꯆꯥꯒꯦ ꯍꯥꯏꯅ ꯑꯁꯣꯝꯗ ꯏꯃꯥ ꯄꯥꯕꯅꯤ ꯇꯧꯔꯤꯁꯤꯅ ꯂꯥꯏ ꯅꯤꯡꯂꯤꯅꯦꯅ ꯇꯧꯔꯤꯁꯤꯅ ꯉꯥ ꯐꯥꯎꯕ ꯅꯨꯃꯤꯠ ꯌꯦꯡꯗꯅ ꯆꯥꯔꯤꯁꯤꯗ ꯁꯥ ꯁꯟ ꯄꯨꯁꯤꯜꯂꯛꯂꯗꯤ ꯁꯣꯔꯥꯇꯨꯝ ꯁꯣꯟꯕꯤꯅꯤ ꯈꯪꯗ꯭ꯔꯤ ꯑꯩꯅꯗꯤ ꯏꯅꯥꯛꯇ ꯂꯩꯔꯀꯥꯟ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯖꯅꯤ ꯈꯟꯗꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯒ ꯃꯥꯅ ꯍꯥꯏꯕ ꯌꯥꯅꯤ ꯀꯥꯏꯅ ꯂꯧꯔꯨꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯂꯥꯡꯉꯣꯟ ꯑꯃ ꯑꯣꯏꯗꯧꯔꯤꯗꯀꯣ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯆꯥ ꯇꯧꯐꯝ ꯈꯪꯗ ꯅꯨꯄꯤ ꯊꯤꯔꯨꯕꯁꯤꯗꯤ ꯅꯨꯄꯤꯒꯤ ꯆꯀ꯭ꯔꯤꯗ ꯈꯥꯡꯕ ꯋꯥꯅꯕꯅꯤ ꯀꯥꯏꯅ ꯋꯥꯈꯜꯗꯨ ꯃꯋꯟ ꯈꯟꯅ ꯆꯥꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗ ꯕꯤꯖꯦꯟꯇꯤꯁꯨ ꯁꯥꯎꯔꯤꯕꯅꯤ ꯋꯥꯔꯧꯔꯤꯕꯅꯤ ꯍꯥꯏꯅ ꯉꯥ ꯊꯣꯡꯅꯕ ꯁꯤꯜꯂꯥꯡꯂꯤꯕꯗꯨ ꯍꯟꯅ ꯌꯦꯡꯗꯅ ꯃꯥꯅ ꯊꯣꯛꯄ ꯁꯤꯡꯖꯨ ꯃꯆꯜ ꯁꯦꯝꯂꯝꯃꯤ ꯑꯁꯨꯝꯅ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯕꯤꯖꯦꯟꯇꯤꯗꯤ ꯉꯥ ꯊꯣꯡꯕ ꯑꯗꯣ ꯈꯨꯇꯣꯟ ꯐꯥꯎꯕ ꯂꯨꯞꯂꯝꯗꯦ ꯃꯅꯦꯝ ꯏꯕꯦꯝꯃꯗꯤ ꯑꯍꯥꯎꯕ ꯌꯥꯝꯅ ꯄꯥꯝꯖꯕꯤ ꯃꯃꯧꯅ ꯉꯥ ꯃꯇꯣꯡ ꯑꯃ ꯐꯥꯎꯕ ꯂꯧꯈꯠꯂꯒ ꯆꯥꯗꯕ ꯑꯗꯨꯗ ꯐꯥꯒꯤ ꯑꯣꯏꯅ ꯀꯩꯅꯣꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯕꯣ ꯑꯍꯥꯎꯕ ꯌꯥꯝꯅ ꯄꯥꯝꯖꯕꯤ ꯏꯃꯧ ꯏꯕꯦꯝꯃꯅ ꯉꯥ ꯃꯇꯣꯡ ꯑꯃ ꯐꯥꯎꯕ ꯂꯧꯈꯠꯂꯒ ꯆꯥꯗ꯭ꯔꯤꯕꯁꯤꯕꯣ ꯃꯅꯦꯝꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯕꯤꯖꯦꯟꯇꯤꯒꯤ ꯃꯐꯝꯗꯗꯤ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥ ꯌꯥꯝꯅ ꯑꯁꯥꯎꯕ ꯃꯇꯧ ꯎꯠꯂꯨꯔꯕꯗꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯗꯕꯤ ꯑꯣꯏꯅ ꯎꯈꯤꯅꯤ ꯈꯟꯅ ꯁꯧ ꯂꯥꯎꯅ ꯀꯣꯆꯤ ꯊꯥꯡꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯥ ꯅꯃꯧ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯍꯥꯎꯕꯒ ꯑꯃꯠꯇ ꯆꯥꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯏꯃꯧꯕꯨ ꯀꯩ ꯄꯦꯟꯗꯕ ꯂꯩꯔꯒꯦꯅꯦ ꯑꯍꯥꯎꯕ ꯑꯃꯠꯇ ꯆꯥꯔꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯃꯥ ꯅꯃꯧ ꯄꯦꯟꯗꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯅꯃꯧꯁꯨ ꯄꯥꯕ ꯏꯃꯥꯍꯣꯏꯒꯤ ꯄꯦꯟꯅꯕ ꯂꯥꯏ ꯅꯤꯡꯗꯨꯅ ꯑꯆꯝꯕ ꯆꯥꯖꯒꯦ ꯇꯧꯕꯅꯤ ꯇꯣꯝꯆꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯗꯤ ꯋꯥ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯤꯍꯨꯜ ꯑꯗꯨꯗꯤ ꯂꯋꯥꯏ ꯂꯦꯝꯐꯨ ꯑꯗꯨꯗ ꯍꯨꯜꯂꯕꯅꯤ ꯑꯗꯨꯅ ꯃꯥ ꯆꯥꯛꯇꯨ ꯆꯥꯅ ꯂꯋꯥꯏꯗ ꯀꯥꯡꯂꯤꯕ ꯍꯨꯃꯥꯡꯗꯨ ꯇꯩꯊꯣꯛꯆꯔꯝꯃꯤ ꯑꯍꯜ ꯑꯅꯤ ꯑꯗꯨꯁꯨ ꯃꯃꯧꯒꯤ ꯀꯣꯆꯤ ꯊꯥꯡꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯉꯁꯥꯏ ꯃꯇꯩ ꯃꯅꯥꯎ ꯂꯥꯎꯅꯈ꯭ꯔꯤꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯂꯩꯔꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯋꯥ ꯑꯗꯨ ꯃꯈꯥ ꯇꯥꯗꯕꯤꯗ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯅꯗ ꯆꯥꯛꯇꯨ ꯆꯥꯅꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯤꯖꯦꯟꯇꯤꯗꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯕꯒ ꯃꯁꯥ ꯅꯥꯟꯅ ꯀꯥꯗ ꯃꯀꯤ ꯁꯦꯝꯂꯤꯕꯗꯨ ꯎꯕꯗ ꯃꯄꯨꯔꯤꯕ ꯇꯣꯝꯆꯥꯗꯨ ꯉꯛꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯃꯀꯤ ꯁꯦꯝꯂꯤꯕꯁꯤꯅ ꯀꯗꯥꯏ ꯆꯠꯇꯧꯔꯤꯕ ꯍꯣꯅꯦ ꯃꯈꯣꯏ ꯇꯥꯅꯁꯨ ꯑꯩꯅ ꯁꯟ ꯊꯣꯡꯕ ꯑꯃꯨꯛꯇ ꯆꯥꯒꯦ ꯍꯥꯏꯕꯗ ꯄꯤꯖꯗ꯭ꯔꯕꯅꯤꯅ ꯏꯄꯥꯝꯗ ꯆꯠꯂꯒ ꯄꯦꯟꯅ ꯁꯟ ꯊꯣꯡꯕꯗꯣ ꯆꯥꯔꯨꯒꯦ ꯇꯧꯕ ꯆꯠꯂꯣ ꯁꯟ ꯊꯣꯡꯕꯗꯣ ꯅꯕꯨꯛ ꯀꯥꯏꯕ ꯃꯈꯩ ꯆꯥꯊꯔꯒ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯈꯣꯡꯗꯣ ꯍꯦꯛ ꯍꯥꯝꯊꯧꯋꯦ ꯃꯤꯅ ꯑꯍꯥꯎꯕ ꯆꯥꯗꯧꯔꯦꯅ ꯀꯜꯂꯛꯂꯤꯔꯣ ꯃꯈꯣꯏ ꯇꯥꯒꯤꯁꯤꯕꯣ ꯅꯠꯆꯗꯦ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯈꯣꯡ ꯍꯥꯝꯗꯧ ꯍꯥꯏꯔꯤꯕ ꯍꯥ ꯅꯠꯇꯦ ꯃꯈꯣꯏ ꯇꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯇꯞꯅ ꯑꯁꯨꯝ ꯎꯠꯂꯛꯂꯤꯁꯦ ꯅꯔꯣꯟ ꯆꯨꯝꯃꯨꯀꯣ ꯍꯥꯏꯅ ꯕꯤꯖꯦꯟꯇꯤꯗꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯔꯝ ꯆꯥꯗꯅ ꯃꯤ ꯑꯃꯅ ꯐꯥꯒꯤ ꯇꯧꯔꯕꯁꯨ ꯑꯋꯣꯏ ꯇꯥꯅ ꯁꯥꯎꯕꯗꯨ ꯍꯧꯔꯛꯂꯝꯃꯤ ꯇꯣꯝꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯀꯣꯏꯅꯔꯛꯂꯕꯁꯨ ꯅꯣꯡꯃꯇ ꯀꯣꯏꯅꯔꯤꯉꯩꯗꯗꯤ ꯕꯤꯖꯦꯟꯇꯤꯅ ꯑꯗꯨꯝꯅ ꯇꯧꯗꯕꯅꯤꯅ ꯃꯥ ꯇꯁꯦꯡꯅ ꯑꯗꯨꯒꯨꯝꯕ ꯍꯩꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯂꯧꯅ ꯂꯩꯅꯗꯨꯅ ꯂꯩꯔꯛꯂꯕ ꯃꯇꯝꯗꯨꯗꯗꯤ ꯈꯔ ꯃꯈꯩꯗꯤ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯈꯪꯂꯕꯁꯨ ꯑꯗꯨꯒꯨꯝꯕ ꯍꯩꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯈꯪꯗꯕꯅꯤ ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯋꯣꯏ ꯇꯥꯅ ꯁꯥꯎꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯥꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯇꯥꯅꯤꯡꯗꯦꯀꯣ ꯆꯨꯝꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕꯅꯤ ꯈꯪꯉꯦ ꯌꯥꯔꯦ ꯐꯥꯒꯤꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯝꯅꯤ ꯑꯁꯦꯡꯕꯅꯤ ꯐꯥꯒꯤꯅꯦꯁꯨ ꯈꯪꯗꯦ ꯑꯩꯅꯦ ꯀꯔꯤꯅꯨꯡꯒꯤ ꯃꯁꯤꯒꯤ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤꯁꯤꯕꯨ ꯂꯧꯔꯨꯕꯅꯣ ꯈꯪꯗꯦꯕꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯏꯄꯥꯝ ꯆꯠꯅꯤꯡꯉꯦ ꯑꯁꯤꯗ ꯏꯄꯥꯝꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯦ ꯆꯠꯀꯦꯔ ꯆꯠꯂꯣꯏꯔ ꯂꯩꯒꯦꯔ ꯂꯩꯔꯣꯏꯔ ꯅꯪ ꯊꯣꯛꯄ ꯇꯧ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯀꯅꯨ ꯃꯗꯨ ꯍꯥꯏꯅ ꯇꯣꯝꯆꯥꯗꯣ ꯁꯥꯎꯔꯤꯕꯅꯤ ꯈꯪꯗꯦ ꯑꯣꯏꯅꯔꯤꯕꯅꯤ ꯈꯪꯗꯦ ꯁꯥꯎꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯦꯝꯖꯤꯟꯕꯒꯤ ꯃꯍꯨꯠ ꯊꯣꯛꯑꯕ ꯑꯃ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ
ꯕꯤꯖꯦꯟꯇꯤ ꯃꯥꯅ ꯃꯌꯥ ꯀꯣꯡꯒꯣꯜ ꯀꯥꯕ ꯃꯈꯩ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯤꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯁꯥꯗꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯄꯦꯟꯗꯅ ꯑꯩꯅꯦ ꯍꯥꯏꯔꯤꯁꯤꯅꯤ ꯉꯁꯤ ꯏꯄꯥꯝꯗ ꯆꯠꯈꯤꯕ ꯑꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯁꯨꯛꯍꯟ ꯍꯜꯂꯛꯂꯣꯏꯗ ꯑꯩ ꯃꯣꯠ ꯑꯁꯨꯛ ꯇꯤꯟꯅꯗꯕ ꯅꯨꯄꯥ ꯑꯁꯤꯒ ꯀꯨꯏꯅ ꯍꯤꯡꯃꯤꯟꯅꯔꯒ ꯏꯇꯣꯝꯇ ꯋꯥꯖꯅꯕꯅꯤꯗ ꯃꯗꯨ ꯍꯥꯏꯅ ꯕꯤꯖꯦꯟꯇꯤ ꯉꯥꯡꯗꯨꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯄꯥꯟꯗ ꯀꯤꯔꯨꯞ ꯇꯧꯗꯨꯅ ꯊꯣꯛꯂꯛꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝ ꯇꯥꯅꯕ ꯍꯥꯏꯅ ꯈꯣꯟꯖꯦꯜꯗꯨ ꯁꯦꯝꯂꯒ ꯏꯃꯥ ꯅꯃꯧ ꯋꯥ ꯑꯃꯇ ꯁꯈꯤ ꯃꯃꯧꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯧꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯅꯐꯤꯒꯗꯣ ꯅꯥꯟꯅ ꯁꯦꯠꯂꯒ ꯊꯣꯛꯂꯛꯂꯤꯕꯁꯤꯅ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯏꯃꯥ ꯏꯄꯥꯝꯂꯣꯝꯗ ꯉꯁꯤꯁꯦ ꯁꯪꯒꯥꯕ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯏꯍꯦ ꯑꯗꯣ ꯑꯇꯣꯝꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯕꯅꯤꯅ ꯅꯆꯦꯒꯔ ꯀꯩꯅꯣ ꯆꯠꯃꯤꯟꯅꯧꯗꯅ ꯕꯤꯖꯦꯟꯇꯤ ꯁꯪꯒꯥꯕ ꯅꯠꯇꯕꯅꯤꯅ ꯃꯆꯦ ꯑꯍꯟꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯧꯕ ꯑꯗꯨ ꯇꯜꯂꯝꯃꯤ ꯑꯗꯨꯅ ꯏꯛ ꯇꯧꯔꯒ ꯏꯃꯥ ꯏꯆꯦꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯃꯧ ꯑꯅꯧꯕꯤꯅ ꯑꯗꯣꯝꯇ ꯊꯥꯗꯣꯛꯈꯤꯕꯗꯣ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯔꯣꯏꯅꯦ ꯑꯗꯨꯅ ꯅꯆꯦꯒ ꯆꯠꯃꯤꯟꯅꯧ ꯑꯩ ꯍꯥꯏꯒꯦ ꯕꯤꯖꯦꯟꯇꯤ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯌꯥꯅꯤꯡꯗꯕ ꯑꯗꯨ ꯎꯠꯊꯣꯛꯇ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯖꯤꯜꯂꯝꯃꯤ ꯁꯈꯤꯁꯨ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯌꯥꯔꯕꯅꯦ ꯁꯥꯗꯅ ꯃꯃꯧ ꯑꯍꯜ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯃꯧ ꯑꯍꯜ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯇꯥꯔꯕꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯊꯕꯥꯗꯤ ꯃꯅꯦꯝꯅ ꯀꯧꯔꯕꯅꯤ ꯁꯥꯗꯅ ꯏꯃꯨꯡꯗ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯒ ꯏꯃꯥ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯍꯥꯏ ꯅꯅꯥꯎꯁꯤ ꯃꯄꯥꯝꯂꯣꯝꯗ ꯁꯪꯒꯥꯕ ꯑꯃ ꯂꯩ ꯍꯥꯏꯅꯦ ꯅꯪꯒ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯧꯁꯣꯅꯦ ꯊꯕꯥ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯎꯅꯨꯄꯤꯗ ꯐꯂꯞ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯋꯥꯗꯤ ꯍꯥꯏꯗ ꯕꯤꯖꯦꯟꯇꯤꯗꯣ ꯃꯆꯦ ꯑꯍꯜꯗ ꯌꯥꯕꯤꯔꯛꯀꯅꯨ ꯍꯥꯏꯅ ꯃꯈꯨꯠꯅ ꯂꯣꯟꯅ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯊꯕꯥꯁꯨ ꯃꯅꯥꯎꯒꯤ ꯏꯪꯒꯤꯠ ꯈꯪꯕꯅ ꯑꯗꯨꯃꯛ ꯃꯅꯦꯝꯗ ꯑꯣꯏꯗꯕ ꯉꯥꯡꯂꯛꯂꯝꯃꯤ ꯏꯃꯥ ꯅꯃꯧꯗꯤ ꯃꯈꯣꯏ ꯇꯥꯆꯧꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯕꯛ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯏꯅꯥꯎ ꯃꯇꯣꯝꯇ ꯑꯣꯏꯅ ꯆꯠꯆꯔꯁꯅꯨꯗ ꯃꯇꯣꯝꯇ ꯊꯥꯕꯗꯣ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯗꯦꯅꯦ ꯑꯩꯅ ꯑꯣꯏꯅ ꯍꯦꯛ ꯃꯇꯨꯡꯗꯨꯝ ꯏꯟꯅꯔꯁꯤꯔꯅꯦ ꯕꯤꯖꯦꯟꯇꯤ ꯃꯅꯦꯝꯅ ꯃꯇꯨꯡ ꯏꯟꯅꯔꯛꯂꯕꯗꯤ ꯃꯥꯅ ꯃꯄꯥꯝꯗ ꯆꯠꯂꯤꯕ ꯃꯔꯝ ꯑꯁꯤꯒ ꯍꯥꯏꯅ ꯍꯨꯃꯥꯡ ꯀꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯊꯕꯥ ꯃꯅꯥꯎꯒꯤ ꯆꯥꯅꯤꯡ ꯇꯥꯗꯕ ꯃꯇꯧꯗꯨ ꯃꯨꯟꯅ ꯈꯪꯂꯗꯨꯅ ꯇꯞꯅ ꯏꯃꯥꯗꯤ ꯆꯔꯥꯝꯅꯕꯒꯤ ꯅꯨꯡꯁꯤꯠ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯥꯗ ꯆꯥꯛ ꯊꯦꯡꯂꯕꯗꯤ ꯑꯃꯨꯛ ꯅꯨꯡꯁꯤꯠꯇꯣ ꯀꯥꯡꯂꯛꯂꯣꯏꯗ꯭ꯔꯣ ꯏꯃꯥ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯑꯗꯨꯕꯨ ꯃꯇꯣꯝꯇꯗꯤ ꯊꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯩꯅ ꯑꯣꯏꯔꯕꯁꯨ ꯏꯟꯅꯕ ꯌꯥꯔꯕꯗꯤ ꯐꯗꯧꯕꯅꯤ ꯐꯔꯦ ꯃꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯇꯣꯝꯇ ꯆꯠꯂꯨꯔꯣ ꯉꯁꯤꯒꯤꯗꯤ ꯑꯍꯣꯏ ꯏꯃꯥ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯕꯤꯖꯦꯟꯇꯤ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤꯗꯨ ꯂꯣꯠꯁꯤꯜꯂꯒ ꯃꯅꯦꯝꯗ ꯈꯨꯔꯨꯝꯂꯝꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯁꯈꯤꯗꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯇꯣꯝꯇ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯅꯨꯡꯁꯥ ꯊꯤꯅ ꯃꯆꯤꯟꯗ ꯇꯞꯅ ꯃꯇꯣꯝꯇ ꯆꯠꯈꯤꯕ ꯑꯁꯦ ꯅꯨꯡꯁꯥ ꯊꯤꯅꯦ ꯑꯩꯗꯤ ꯊꯕꯥ ꯃꯅꯦꯝꯅ ꯁꯣꯜꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯋꯥꯗꯤ ꯍꯥꯏꯗ ꯋꯥꯈꯟꯗ ꯃꯃꯧ ꯑꯁꯤꯅ ꯈꯜꯂꯤꯁꯤꯒ ꯃꯅꯦꯝ ꯑꯁꯤꯅ ꯈꯜꯂꯤꯁꯤꯒ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯂꯤ ꯑꯩꯗꯤ ꯊꯕꯥ ꯋꯥꯈꯟꯗ ꯈꯜꯂꯤꯕ ꯑꯗꯨ ꯆꯤꯟꯕꯥꯜ ꯀꯥꯡꯅꯗꯤ ꯍꯥꯏꯔꯝꯗ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯃꯊꯧ ꯇꯧꯕ ꯆꯪꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯕꯤꯖꯦꯟꯇꯤ ꯃꯄꯥꯝ ꯌꯧꯔꯛꯂꯗꯨꯅ ꯀꯣꯟꯊꯣꯡꯗꯒꯤ ꯍꯦꯛꯇ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯔꯒ ꯆꯪꯂꯛꯂꯝꯃꯤ ꯍꯣ ꯏꯃꯥ ꯏꯃꯥꯎ ꯏꯃꯥꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯤꯕꯁꯦ ꯄꯦꯛ ꯁꯣꯠ ꯐꯥꯎꯕ ꯂꯥꯎꯗꯦꯕ ꯕꯤꯖꯦꯟꯇꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯃꯁꯨ ꯃꯆꯥꯅꯨꯄꯤꯅ ꯎꯔꯥꯎ ꯊꯔꯥꯎꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯩꯕ ꯉꯝꯗ ꯏꯃꯨꯡꯗꯒꯤ ꯁꯧ ꯂꯥꯎꯗꯨꯅ ꯊꯣꯔꯛꯂꯒ ꯍꯣ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪ ꯍꯦꯛ ꯂꯥꯛꯄꯒ ꯍꯦꯛꯇ ꯎꯔꯥꯎ ꯊꯔꯥꯎꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯣꯏ ꯑꯥꯗꯒꯤ ꯅꯅꯦꯝ ꯅꯀꯨꯅ ꯅꯄꯥꯝꯗ ꯆꯠꯂꯒ ꯎꯔꯥꯎ ꯊꯔꯥꯎꯔꯨꯆꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯕ ꯍꯥ ꯑꯁ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯆꯥꯁꯦ ꯀꯔꯤ ꯃꯥꯜꯂꯒꯦ ꯌꯦꯡꯉꯨ ꯃꯆꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯦꯝꯃ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯕꯤꯖꯦꯟꯇꯤꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯆꯥꯁꯦ ꯃꯤ ꯃꯥꯜꯂꯤꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯑꯃꯨꯛꯇ ꯍꯣꯏꯅꯦ ꯕꯨꯛ ꯕꯨꯛ ꯂꯥꯎꯔꯝꯕ ꯏꯆꯥꯅ ꯀꯩꯅꯣ ꯋꯥꯆꯦꯠ ꯇꯪꯈꯥꯏ ꯃꯥꯜꯂꯒ ꯂꯥꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯅꯦꯝ ꯅꯀꯨꯅꯒ ꯀꯔꯤꯃꯠꯇ ꯍꯦꯛ ꯄꯤꯖꯗ꯭ꯔꯕ꯭ꯔꯕ ꯍꯥ ꯑꯁ ꯏꯃꯥ ꯑꯩꯅꯦ ꯂꯩꯕ ꯌꯥꯝꯅ ꯋꯥꯔꯦ ꯆꯥꯅꯤꯡꯕ ꯑꯃꯠꯇꯁꯨ ꯍꯦꯛ ꯆꯥꯕ ꯐꯪꯗꯦ ꯂꯥꯏ ꯅꯤꯡꯂꯤꯅꯦ ꯍꯥꯏꯅ ꯀꯔꯤꯃꯠꯇ ꯍꯦꯛ ꯄꯨꯁꯤꯟꯕ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯅ ꯂꯩꯗꯧꯔꯤꯕ ꯏꯃꯨꯡꯗꯨ ꯍꯌꯦꯡ ꯇꯨꯡꯗ ꯋꯥꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ ꯍꯥꯏꯅ ꯃꯁꯤꯗ ꯅꯪꯅ ꯈꯥꯡꯅ ꯅꯨꯄꯥꯗꯨꯗ ꯂꯩꯇ꯭ꯔꯕꯗꯤ ꯍꯥꯏꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯒꯦꯕ ꯑꯁ ꯏꯃꯥ ꯇꯣꯛꯑꯣ ꯌꯥꯔꯦ ꯍꯧꯈ꯭ꯔꯕ ꯋꯥꯗꯨꯕꯣꯕ ꯑꯩꯁꯨ ꯑꯁꯨꯝꯅ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯂꯤꯁꯦ ꯁꯟ ꯊꯣꯡꯕ ꯆꯥꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯅꯤ ꯁꯟ ꯊꯣꯡꯕꯤꯌꯣꯕ ꯃꯦꯝꯃ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯍꯥꯎꯕꯗ ꯆꯥꯅꯤꯡꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯥꯅꯤꯡꯕ ꯑꯃꯠꯇ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯃꯁꯥ ꯃꯎ ꯏꯁꯣꯟ ꯁꯣꯟꯅ ꯍꯦꯛ ꯇꯝꯂꯕ ꯑꯗꯨꯗꯗꯤ
ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯀꯨꯏꯅ ꯁꯥꯎꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯐꯔꯦ ꯑꯩꯅꯦ ꯅꯄꯥꯔ ꯅꯕꯨꯡꯂꯥ ꯊꯣꯡꯍꯜꯂꯒꯦ ꯆꯠꯂꯣ ꯏꯃꯨꯡꯗ ꯅꯐꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯣꯡꯂꯨꯔꯣ ꯑꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯅꯨꯡꯁꯤꯕꯅ ꯃꯗꯨ ꯍꯥꯏꯅ ꯕꯤꯖꯦꯟꯇꯤ ꯍꯔꯥꯎꯅ ꯃꯃꯥꯒꯤ ꯃꯈꯖꯥꯏ ꯑꯗꯨ ꯁꯤꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯗꯤ ꯑꯗꯨꯃꯛ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯆꯥꯒꯤ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝ ꯑꯗꯨ ꯅꯣꯛꯃꯤ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤ ꯃꯌꯨꯝ ꯄꯥꯜꯂ ꯐꯥꯎꯕꯗ ꯃꯥꯒꯤ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯕ ꯃꯇꯧꯁꯤ ꯍꯟꯗꯦꯅꯤꯁꯦ ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯕ ꯏꯆꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯄꯤꯖꯗꯕꯁꯨ ꯉꯝꯗꯦꯅꯤ ꯃꯈꯣꯏ ꯃꯄꯥꯗꯨꯅ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯃꯥꯕꯨ ꯑꯃꯨꯛꯇ ꯁꯥꯀꯛꯐꯝꯗꯒꯤ ꯂꯩꯍꯜꯂꯨꯔꯒ ꯊꯣꯡꯍꯜꯂꯒꯦ ꯃꯗꯨ ꯍꯥꯏꯅ ꯃꯦꯝꯃ ꯃꯄꯨꯔꯣꯏꯕ ꯕꯣꯀꯨꯜꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯕꯥꯁꯨ ꯃꯅꯦꯝꯗ ꯑꯣꯏꯗꯕ ꯉꯥꯡꯂꯨꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯄꯥꯝꯂꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯈꯟꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯅꯦꯝꯒ ꯃꯀꯨꯒꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯅꯦꯝꯗ ꯑꯣꯟꯁꯤꯜꯂꯒ ꯏꯇꯞ ꯇꯞꯅ ꯏꯃꯥ ꯄꯥꯕ ꯏꯃꯥ ꯍꯣꯏꯒꯤ ꯆꯥꯛꯇꯣ ꯊꯤꯔꯒ ꯁꯃꯨꯛꯇ ꯀꯨꯞꯂꯒ ꯊꯝꯖꯔꯝꯂꯕꯅꯤ ꯄꯥꯕ ꯅꯃꯧ ꯆꯠꯆꯔꯨꯈꯤꯒꯦ ꯏꯃꯥ ꯅꯃꯧ ꯆꯠꯆꯔꯨꯈꯤꯒꯦ ꯍꯥꯏꯅ ꯊꯕꯥ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯂꯨꯈꯣꯏꯅ ꯃꯃꯧꯒꯤ ꯃꯁꯥꯗꯤ ꯁꯣꯛꯇꯕꯤ ꯍꯥꯏꯐꯦꯠ ꯅꯥꯟꯊꯕꯣꯏ ꯀꯩꯕꯣꯏ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯈꯤꯅ ꯃꯃꯧꯒꯤ ꯃꯀꯣꯛ ꯁꯣꯛꯅ ꯅꯥꯟꯊꯕꯤꯗꯨꯅ ꯏꯃꯧꯅꯦ ꯃꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯍꯜꯂꯛꯄ ꯑꯣꯏꯖꯔꯣ ꯐꯔꯦ ꯐꯔꯦ ꯆꯠꯆꯔꯨꯔꯣ ꯊꯕ ꯃꯅꯦ ꯃꯀꯨ ꯑꯅꯤꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯄꯥꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯅꯤꯗꯨꯁꯨ ꯃꯃꯧ ꯑꯅꯤꯒꯤ ꯇꯧꯁꯤꯟꯅꯔꯤꯕ ꯑꯗꯣ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗ ꯁꯥꯕꯒꯤ ꯋꯥꯅꯤ ꯃꯆꯥ ꯃꯧ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗ ꯁꯈꯤ ꯅꯨꯡꯁꯥ ꯊꯤꯕ ꯈꯣꯟꯊꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯄꯥ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯃꯧꯁꯤꯡꯁꯤ ꯌꯥꯝꯅ ꯋꯥꯍꯜꯂꯕ꯭ꯔꯅꯦ ꯀꯩꯗꯧꯔꯒꯦꯅꯤ ꯃꯃꯥ ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯏꯍꯟ ꯍꯟꯊꯅ ꯍꯥꯏꯔꯤꯕꯣ ꯌꯦꯡꯉꯣ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕ ꯆꯤꯟꯖꯥꯛ ꯑꯃꯠꯇ ꯌꯨꯝꯁꯤꯗ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯄꯨꯁꯤꯜꯍꯟꯕ ꯐꯥꯎꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯕꯨ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯈꯜꯂꯝꯒꯗꯧꯔꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯐꯩ ꯍꯥꯏꯅ ꯈꯜꯂꯝꯒꯗ꯭ꯔꯅꯦ ꯂꯨꯈꯣꯏ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯤꯇꯪ ꯍꯥꯏꯔꯛꯄꯗ ꯆꯤꯝꯕꯥꯜ ꯀꯥꯡꯂꯛꯄꯗꯒꯤ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯥꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯏꯍꯟ ꯍꯟꯊꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯥꯅ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯍꯥꯏꯔꯨꯔꯕꯗꯤ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯗꯣ ꯊꯨꯡꯗꯕꯒꯤ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯂꯥꯟꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯃꯣꯏꯒꯤꯁꯨ ꯐꯅꯅꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯃꯣꯏꯁꯨ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤꯗ ꯃꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯑꯁꯦ ꯃꯣꯏꯅ ꯈꯪꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯃꯃꯥ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯆꯥ ꯏꯃꯧꯁꯤꯡꯅ ꯅꯪꯅ ꯃꯣꯏꯒꯤꯗꯃꯛ ꯈꯜꯂꯤꯕ ꯑꯗꯣ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤꯁꯦ ꯃꯗꯨ ꯍꯥꯏꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯅꯤꯗꯣ ꯃꯆꯥ ꯃꯃꯧꯒꯤ ꯋꯥꯈꯜꯗ ꯃꯪꯂꯥꯜ ꯀꯌꯥ ꯇꯨꯝꯗꯅ ꯃꯤꯠ ꯄꯥꯡꯅ ꯃꯪꯂꯝꯃꯤ ꯑꯁꯣꯝꯗꯅ ꯃꯦꯝꯃ ꯃꯄꯨꯔꯣꯏꯕꯗꯨ ꯃꯅꯤꯡ ꯃꯃꯥꯡꯗ ꯀꯣꯏꯊꯤ ꯊꯤꯕꯗ ꯐꯪꯃꯜꯂꯛꯇꯕ ꯑꯗꯨꯗ ꯖꯨꯋꯥꯔ ꯁꯥꯟꯅꯐꯝꯗ ꯁꯣꯏꯗꯅ ꯂꯩꯔꯝꯂꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯃꯗꯨꯒꯤ ꯖꯨꯋꯥꯔꯤꯗꯣ ꯖꯨꯋꯥꯔ ꯁꯥꯟꯅꯐꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯁꯣꯏꯗꯅ ꯂꯩꯔꯝꯂꯅꯦꯕ ꯃꯥꯅ ꯖꯨꯋꯥꯔꯗ ꯑꯁꯨꯛ ꯉꯥꯎꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯖꯨꯋꯥꯔꯅ ꯆꯥꯍꯨꯝꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯦꯝꯃ ꯉꯥꯡꯗꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯩꯔꯝꯒꯅꯤ ꯈꯟꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯦꯝꯃꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯌꯧꯁꯤꯜꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯗꯣ ꯁꯨꯅꯤꯡꯗꯕ ꯃꯥꯒꯨꯝꯕ ꯈꯔꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯖꯨꯋꯥꯔ ꯁꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯂꯒ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯑꯩꯅ ꯈꯪꯂꯕꯅꯦꯕ ꯃꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯂꯅꯤ ꯍꯥꯏꯁꯦ ꯑꯗꯨ ꯍꯥꯏꯅ ꯃꯦꯝꯃ ꯁꯥꯍꯨꯝ ꯅꯥꯏꯅ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯔꯞ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯤꯡꯋꯥꯏꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯦꯞꯁꯤꯜꯂꯝꯃꯤ ꯕꯨꯀꯨꯜ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯑꯃꯠꯇ ꯐꯪꯗꯅ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯗꯅ ꯖꯨꯋꯥꯔꯁꯤ ꯑꯗꯨ ꯇꯣꯠꯂꯤ ꯃꯥꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯐꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯉꯛꯇꯃꯛ ꯏꯜꯂꯒ ꯇꯨꯡꯗ ꯃꯤ ꯂꯩꯔꯦ ꯍꯥꯏꯒꯨꯝꯕꯗꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯕꯣꯀꯨꯜ ꯑꯉꯥꯡꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯤꯕꯗꯨ ꯈꯪꯗꯕꯅ ꯃꯅꯤ ꯅꯪꯕꯨ ꯅꯉꯛꯇꯨ ꯅꯥꯔꯕ ꯀꯩꯅꯣ ꯅꯪꯅ ꯄꯪꯏꯟꯗ ꯏꯜꯂꯤꯗꯨꯕꯣ ꯇꯨꯡꯗ ꯀꯩꯅꯣ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯕꯣꯀꯨꯜ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯍꯦ ꯃꯦꯝꯃ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣꯅꯦ ꯍꯣ ꯅꯆꯥꯅꯨꯄꯤꯗꯣ ꯂꯥꯛꯍꯧꯋꯦ ꯃꯥꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯃꯈꯣꯏ ꯃꯄꯥꯕꯨ ꯊꯤꯖꯔꯛꯂꯤꯕꯅꯦ ꯏꯆꯥꯇꯣꯝꯕꯤꯕꯣ ꯃꯥꯅ ꯀꯩ ꯍꯥꯏꯔꯤꯕꯅꯣꯅꯦ ꯍꯣ ꯁ꯭ꯋꯥꯏꯗ ꯍꯥꯏꯕ ꯐꯖꯗꯦ ꯑꯁ꯭ꯋꯥꯏꯗ ꯍꯥꯏꯖꯒꯦ ꯈꯤꯇ ꯂꯦꯡꯊꯣꯛꯄꯤꯔꯛꯎꯗꯣ ꯏꯁꯦ ꯂꯩꯁꯤ ꯂꯩꯊꯣꯟꯗ꯭ꯔꯕꯁꯨ ꯀꯣꯛ ꯑꯁ꯭ꯋꯥꯏꯗ ꯍꯥꯏꯒꯦ ꯍꯥꯏꯕ ꯌꯥꯕꯁꯤꯗ
ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯕꯣꯀꯨꯜ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯃꯦ ꯑꯃꯁꯨ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯃꯆꯥꯅꯨꯄꯤꯅ ꯁꯟ ꯆꯥꯅꯤꯡꯉꯤ ꯁꯟ ꯊꯣꯡꯗ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯕꯣꯀꯨꯜ ꯃꯆꯥꯅꯨꯄꯤꯅ ꯁꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯅ ꯇꯝꯂꯤꯕꯗꯣ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯏꯍꯦ ꯑꯗꯨꯒꯤꯕꯣ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯒ ꯀꯣꯛ ꯊꯣꯡꯍꯟꯕ ꯌꯥꯗ꯭ꯔꯣ ꯍꯣ ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯄꯥ ꯂꯧꯗꯅ ꯈꯨꯜꯂꯛ ꯁꯥ ꯑꯣꯏꯗꯅ ꯀꯣꯏꯆꯠ ꯆꯠꯈꯤꯗꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯍꯧꯗꯦ ꯑꯗꯨꯅ ꯃꯄꯥ ꯑꯣꯏꯅ ꯊꯤꯖꯔꯛꯂꯤꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯅꯦ ꯁꯥ ꯀꯛꯐꯝꯗꯒꯤ ꯂꯩꯔꯛꯂꯒꯦ ꯅꯪꯅꯦ ꯌꯨꯝꯗ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯝꯃꯨ ꯍꯣꯏ ꯍꯣꯏ ꯃꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯦꯝꯃ ꯑꯗꯣ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯕꯣꯀꯨꯜꯅ ꯁꯥ ꯀꯛꯐꯝꯗ ꯁꯟꯁꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯁꯥ ꯀꯛꯐꯝꯗꯨ ꯁꯟꯁꯥ ꯑꯄꯨꯝꯕ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯇꯕ ꯇꯟꯖꯥ ꯑꯣꯏꯔꯝꯃꯤ ꯕꯣꯀꯨꯜ ꯂꯥꯛꯄ ꯎꯕꯗ ꯁꯥ ꯀꯛꯄ ꯑꯗꯨꯅ ꯇꯔꯥꯝꯅ ꯈꯨꯔꯥꯕꯨ ꯀꯔꯤ ꯂꯧꯕꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯏꯕꯣ ꯏꯆꯥꯅꯨꯄꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯣ ꯂꯥꯛꯍꯧꯏꯅꯦ ꯃꯥꯅ ꯁꯟ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯁꯟꯁꯥ ꯂꯩꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯏꯍꯦ ꯈꯨꯔꯥ ꯉꯁꯤꯗꯤ ꯁꯟꯁꯥꯁꯦ ꯃꯁꯥ ꯅꯥꯔꯒ ꯁꯤꯕ ꯁꯟ ꯑꯃꯒꯤ ꯁꯟꯁꯥꯗ ꯉꯥꯏꯔꯤꯅꯦ ꯕꯣꯀꯨꯜ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯃꯈꯣꯏꯒꯤ ꯈꯨꯜꯗꯨꯗꯗꯤ ꯁꯥ ꯀꯛꯄꯁꯤ ꯑꯗꯨꯃꯇꯪꯅꯤ ꯃꯐꯝꯗꯨꯗ ꯂꯩꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯈꯨꯜꯗ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯃꯥꯅ ꯑꯇꯣꯞꯄ ꯈꯨꯜꯗ ꯑꯃꯨꯛ ꯆꯠꯄ ꯍꯥꯏꯕꯗꯨ ꯇꯟꯕꯅ ꯌꯥꯅꯤ ꯏꯕꯣ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯍꯦꯛꯇ ꯁꯦꯝꯖꯜꯂꯨ ꯑꯗꯨ ꯑꯗꯨꯝ ꯂꯧꯈ꯭ꯔꯒꯦ ꯈꯨꯔꯥꯅꯕꯨ ꯌꯥꯅꯤ ꯍꯥꯏꯔꯕꯅꯤꯅ ꯁꯦꯝꯂꯒꯦꯀꯣ ꯁꯦꯝꯃꯣ ꯌꯥꯔꯦ ꯕꯣꯀꯨꯜꯅ ꯌꯥꯔꯦ ꯍꯥꯏꯕ ꯑꯗꯨꯗ ꯁꯥ ꯀꯛꯄ ꯑꯗꯨꯗꯤ ꯑꯐ ꯐꯠꯇ ꯈꯟꯊꯗ ꯁꯦꯜ ꯃꯥꯡꯗ꯭ꯔꯒ ꯂꯣꯏꯔꯦ ꯈꯟꯅ ꯍꯦꯛꯇ ꯁꯦꯝꯂꯒ ꯌꯣꯟꯁꯤꯜꯂꯝꯃꯤ ꯕꯣꯀꯨꯜꯁꯨ ꯑꯇꯣꯞꯄꯗ ꯆꯠꯄ ꯇꯟꯕꯒꯤ ꯁꯟꯁꯥꯗꯨ ꯂꯧꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯡꯂꯝꯃꯤ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯒ ꯆꯥꯕ ꯍꯧꯔꯝꯃꯤ ꯕꯤꯖꯦꯟꯇꯤꯗꯤ ꯀꯨꯏꯅꯒ ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯒ ꯍꯦꯛꯇ ꯃꯔꯨ ꯃꯔꯥꯡ ꯐꯥꯎꯕ ꯌꯥꯎꯅ ꯁꯒꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯆꯥꯔꯤꯕ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯤꯡꯊꯤꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗ꯭ꯔꯕꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯝꯃꯤ ꯃꯦꯝꯃꯗꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯑꯗꯨꯃꯛꯁꯨ ꯆꯤꯝꯕꯥꯜ ꯀꯥꯡꯂꯛꯂꯝꯃꯤ ꯏꯆꯥꯇꯣꯝꯕꯤꯌ ꯅꯪꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯅꯦꯝ ꯅꯀꯨꯅꯒ ꯅꯄꯨꯔꯣꯏꯕꯅꯒ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯕ꯭ꯔꯅꯦ ꯏꯃꯥ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯇꯧꯗꯦ ꯑꯗ ꯃꯣꯏꯗꯤ ꯁꯥꯌꯦꯟ ꯆꯥꯕ ꯌꯥꯗꯦ ꯃꯅꯥ ꯃꯁꯤꯡꯅ ꯅꯝꯅ ꯆꯥꯕꯅꯤꯅ ꯑꯩꯅ ꯍꯩꯅꯗ꯭ꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯀꯨꯏꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯃꯤ ꯏꯆꯥꯗꯤ ꯁꯤꯗ ꯂꯩꯔꯤꯉꯩꯗꯗꯤ ꯄꯥꯕꯅ ꯑꯍꯥꯎꯕꯇ ꯄꯤꯖꯔꯒ ꯊꯝꯂꯤꯕ ꯏꯆꯥꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯥꯗ ꯆꯥꯔꯤꯕ ꯊꯛꯂꯤꯕꯗꯨꯒꯗꯤ ꯅꯁꯥꯗꯣ ꯌꯦꯡꯕꯕꯨ ꯌꯥꯗ꯭ꯔꯤꯅꯤ ꯑꯗꯨꯅ ꯑꯩ ꯇꯣꯏꯅ ꯁꯤꯗ ꯂꯥꯛꯂꯒ ꯁꯥ ꯁꯟ ꯈꯔ ꯆꯥꯕ ꯇꯥꯔꯦ ꯂꯥꯎ ꯏꯆꯥꯅ ꯆꯥꯗꯅ ꯀꯅꯥꯅ ꯆꯥꯅꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯃꯕꯨꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯔꯤ ꯍꯔꯥꯎ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯕꯤꯖꯦꯟꯇꯤ ꯑꯗꯨ ꯁꯪꯒꯥꯕꯅꯤ ꯍꯥꯏꯖꯤꯜꯂꯒ ꯃꯅꯦꯝꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯇꯍꯥ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯇꯍꯥ ꯄꯥꯈꯠꯅ ꯂꯣꯏꯁꯤꯜꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯃꯗꯨ ꯅꯨꯡꯉꯥꯏꯖꯗ ꯏꯕꯦꯝꯃ ꯅꯪꯅꯅꯦ ꯅꯣꯡꯃꯇ ꯅꯦ ꯇꯥꯅ ꯂꯥꯛꯇꯦ ꯇꯧꯔꯤꯕ ꯑꯋꯥꯡꯒꯤ ꯊꯣꯏꯕꯤ ꯍꯣꯏꯗꯤ ꯀꯅꯥꯒꯤ ꯃꯄꯥ ꯑꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒ ꯂꯩꯊꯣꯛꯄꯒꯤꯁꯨ ꯕꯦꯔꯥ ꯂꯩꯇꯦ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤ ꯐꯥꯎꯕꯗ ꯍꯣꯕꯦ ꯃꯐꯝ ꯃꯔꯥꯡ ꯑꯃ ꯏꯈꯪ ꯈꯪꯗꯦ ꯇꯧꯔꯤꯕ ꯏꯃꯥ ꯏꯍꯥꯗ ꯇꯧꯔꯤꯅꯤ ꯍꯌꯦꯡꯋꯥꯏ ꯑꯗꯨꯃꯥꯏꯅ ꯂꯩꯊꯣꯛꯄꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦ ꯑꯁꯣꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯄꯣꯔꯣꯛ ꯁꯣꯜꯂꯝꯕ ꯇꯥꯔꯤꯕ ꯃꯗꯨ ꯍꯥꯏꯅ ꯕꯤꯖꯦꯟꯇꯤ ꯃꯄꯥ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯂꯒ ꯍꯣꯕꯦ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯧ ꯑꯅꯤꯃꯛ ꯃꯄꯥꯝꯗ ꯆꯥꯅꯤꯡꯕ ꯃꯊꯦꯜ ꯆꯥꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯕꯤꯖꯦꯟꯇꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯑꯗꯨ ꯐꯥꯎꯕꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯕꯨꯛꯇꯨ ꯀꯟꯅ ꯁꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯕꯨꯛꯇꯨ ꯒꯨꯔꯨ ꯍꯥꯏꯅ ꯈꯣꯡꯂꯛꯂꯒ ꯃꯈꯣꯡ ꯀꯟꯅ ꯍꯥꯝꯅꯤꯡꯂꯛꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯈꯪꯆꯦꯟ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯥꯅ ꯊꯣꯛꯂꯛꯄꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯆꯦ ꯑꯍꯜ ꯊꯕꯥꯗꯣ ꯑꯃꯨꯛ ꯃꯥꯁꯨ ꯍꯥꯊꯨ ꯃꯅꯤꯡꯂꯣꯝꯗ ꯍꯨꯃꯥꯡ ꯀꯥꯡꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯧ ꯑꯅꯤꯗꯣ ꯃꯅꯤꯡ ꯆꯪꯕꯒꯤ ꯂꯝꯖꯦꯜ ꯇꯥꯟꯅꯔꯝꯃꯤ ꯃꯃꯧ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯀꯨꯒ ꯃꯅꯦꯝꯒꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯀꯩꯅꯣꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯏꯃꯧ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯃꯃꯥ ꯅꯃꯧ ꯑꯅꯤꯁꯦ ꯆꯥꯍꯩꯗꯕ ꯈꯔ ꯁꯣꯏꯗꯅ ꯆꯥꯔꯝꯂꯅꯤ ꯑꯗꯨ ꯅꯠꯇꯅ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ ꯃꯗꯨ ꯍꯥꯏꯅ ꯑꯍꯜ ꯑꯅꯤꯗꯣ ꯋꯥ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯧ ꯑꯅꯤꯗꯨꯗꯤ ꯃꯅꯤꯡ ꯆꯦꯟꯃꯟꯗꯅ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯆꯣꯛꯊꯗꯨꯅ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯍꯟꯖꯤꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯈꯥꯡꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯇꯨꯅ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯔꯝꯃꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯂꯕ ꯇꯨꯡꯗꯁꯨ
ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕ ꯑꯗꯨꯗꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯕꯥꯅ ꯃꯈꯣꯏ ꯇꯥꯆꯧ ꯑꯇꯣꯝꯕ ꯅꯣꯏ ꯑꯅꯤꯃꯛ ꯌꯥꯔꯦ ꯄꯣꯊꯥꯔꯨꯔꯣ ꯀꯣꯜꯂꯤꯛꯇꯨꯗꯤ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯌꯦꯡ ꯐꯦꯡꯂꯒꯦ ꯏꯆꯦꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯏꯇꯩꯒ ꯅꯅꯥꯎ ꯅꯨꯄꯥꯒꯅ ꯀꯣꯜꯂꯤꯛ ꯐꯦꯡꯕꯗꯨꯃꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯏꯆꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯌꯦꯡ ꯑꯗꯨꯃꯛ ꯐꯦꯡꯖꯔꯒꯦ ꯏꯇꯩꯃ ꯅꯪꯁꯨ ꯅꯅꯥꯎ ꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯦ ꯂꯣꯏꯅꯗꯅ ꯋꯥꯈꯜ ꯂꯧꯁꯤꯡꯒ ꯂꯣꯏꯅ ꯐꯝꯖꯤꯟꯈ꯭ꯔꯕ ꯑꯇꯣꯝꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯈꯣꯏ ꯇꯥꯇꯣꯟꯒꯤꯁꯦ ꯑꯩꯕꯨ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯍ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯗ ꯇꯣꯝꯆꯥꯒꯤ ꯃꯌꯥꯝꯕꯅ ꯏꯆꯦ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯃꯁꯤꯅꯤ ꯃꯗꯨ ꯍꯥꯏꯅ ꯇꯣꯝꯆꯥꯒꯤ ꯃꯌꯥꯝꯕꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯍꯥꯏꯈꯤꯕ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗꯨ ꯁꯥꯒꯩ ꯑꯗꯨꯒꯤ ꯑꯄꯣꯛꯄꯒꯤ ꯈꯨꯕꯝ ꯂꯩ ꯑꯗꯨꯅ ꯆꯥꯕ ꯊꯛꯄ ꯑꯃꯥꯡ ꯑꯁꯦꯡ ꯅꯥꯏꯗꯕ ꯌꯥꯗꯦ ꯂꯨꯈꯥꯛ ꯆꯒꯨꯝ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯌꯥꯗꯦ ꯀꯣꯜꯂꯤꯛ ꯐꯦꯡꯗꯣꯛꯇꯅ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯅ ꯏꯃꯨꯡ ꯑꯗꯨꯅ ꯉꯥꯛꯅ ꯆꯠꯂꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯌꯥꯝꯗꯨ ꯍꯥꯏꯗꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯧ ꯑꯅꯤꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝꯗꯨ ꯇꯞꯅ ꯇꯞꯅ ꯈꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯡ ꯍꯥꯝꯊꯔꯤꯕ ꯑꯗꯨꯁꯨ ꯆꯥꯍꯩꯗꯕ ꯆꯥꯔꯨꯕꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯧ ꯑꯅꯤ ꯑꯗꯨꯁꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯤꯇꯤ ꯀꯥꯏꯗꯅ ꯆꯠꯄꯅ ꯀꯥꯏꯅꯊꯪꯗꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯟꯅ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯄꯤ ꯃꯧ ꯑꯣꯏꯗꯨꯅ ꯌꯨꯝ ꯀꯣꯏꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯋꯥꯇ ꯄꯥꯗꯅ ꯄꯥꯟꯈꯤꯔꯝꯃꯤ